Darage ahan bada akoina mi amada approach to matamda yan hanba question si ZP habisi kari no sin mayam nekta hangning ba question ZP si kai no ZP na application ama leire habisi ko ita hai ba hawdu ni pung kuti makta ado ita de ko ahan bada ZP si kari no hana khangbam khak changi ZP si kari no ai haijarage ZP si masi kemta nate mobile business application amakakne complete mobile business application apps amakakni Android mobile singda huzik fazana run toriba adugumba application amakakne yam laiba kenone hariba application asina ekhoida kari kanari kari piri no application si kari karamba application no hai taragadi hariba applications da ekoina sigi through dagi ekoina toba yari si digital service da kudamena kana mobile recharge toba adagi details recharge toba online shopping toba se koi Z Bazaar Amazon Flipkart Misho the banking service da money transfer loan repayment adagi se insurance payment travel and booking da flight ticketing train ticketing masina lorabra loidri unlimited earning potentials haibadi ekona loiba naidaba adugumba income ama generation tawba yaraba application amakakne pare adu ibataragadi hairiba application si kaidoba yakhui sinaduina applications na ekona piriba kanaba singsi mayam pire haire adu idi ekoi kanaba singsi low si haibaneba kanaba singsi low nabai damutte application si sinaji haiduini application si ekoi tangai padana kaidoba sinaduino ai mamang dasu ai example ga loina na mayam da share tokjakre ngasi su mo ai mayam da amka na ai share tokjage example amatang lokhat sabani kari maram gi damuk tai koina ZP hariba application si sinaduino han badai koina mamang da ZP si khangdri ngai da hana dagi koina mobile recharge haibasi GPay natragana phone pay da tawraga hek lai hariba GPay amasung phone pay da recharge tobu matamda example am lokot sage 579 gi recharge ama tobu matamda platform fee lupa amaga paisa maudra se hapsalaga lupa samanga ga marfuga paisa maudra da ekoi recharge tawi mase ekoi loinamak tawraga leirini ngasi mak ZPay application sizinadriba khudimакti masi tawribne adu kanagumba phone pay da sizinaba kanguna mana 579 recharge hanba matam sida mana piduisi platform charge ki lupa ahum hapsalaga lupa 582.82 rupees se pirine haibadi vibham thokpa lupa samanga ga humdra mapan 579 se pigadabada phone pay gi magi platform fee lupa ahum ama hapsalaga ekoina 582 piri 82 the piri recharge tawriba aduga GPay dana 579 the recharge hapkadabudu 580.90 da recharge tawriba masi hana kanamtana ngasagi khandaru daba makhangni maramdi ZP habisi ta dabanina hauze ekona mayam da harisi masi hana tawraga leiba recharge hapa thabak recharge hapa gi thabak si ekoi toge haba kanamta yaroi haujikti mobile si pau phauna nabagi khaktana te bai khudi sinari si mobile habisi dagi thabak khudi makse loina tawrak maramna mobile si hujikti ekoi gi thawai gumbane haidar mobile si thawai gumbo isle mobile si da data pack yaudraba thawai yaudaba haksang dongna thawre hujikti tasena harakan masida internet yaudaba matamda mayam ekoi loi khangre internet stage de internet irang jin maram kan internet thingba matamda som mobile se kari tawbada sinare film yengbugumba kai gumdoina sinare ayama matamna mobile se phamungda tara lei haidar there is pura kanadraba koi gi
posak ama dongna toksalleeba aduna hawjiki matamsida recharge haibasi mipung khudimaki tawdaba yandaba lairabo oigera ina kunbo oigera sab manana sizinaba posak ama khakne masida ne ngasi ekhona karbar tawse haisi karbar tawba matamda ekhona tawdisi lairaba amasung ina kunba mioi animak sigi darkar oiba animakna tawba animakna darkar oiba posine mekhona tawdubusi ina kunba khaktagi ekhoi tawraga diga tawra ina kunba bu kayam leiramduino leirisiboba aduna maramar kanda yamna maru oirba thabak sine ekhoi ngasi tawdise aduna hanadagi tawruba leiraga thabak se ngasi jet pay haiba application ama tholak pasina ekhoida kayamu yamna kanan gi hai taragadi extra expenditure ama ekhoina hana sizinariba platform sina maram orakanda extra expenditure ma chalambado jet pay haiba application se sizinaraga extra income ama onthokpa yaba dugumba application ama khakne hairibe application se sizinaraga extra income onthokse haibaneba same lupa 579 gi recharge hanba matamda somda extra chalambudu somda 41.53 rupees ki extra income ama ikoi generate to ngame pare masina ekoida generate to rai basina kayamu yamna ekoida kanan gadage habasi example ama gam pizage khara hongba khara akoi platform charge hongba GPay do na example pizage hariba GPay sida ikona recharge to matamda imung amagi yamdrabada mioi ahum di lay hena ina pazai imung amagi mioi ahum layba imung amada tha amada or sahi amada lupa humpunipan 68.4 rupees ti imung amadagi extra expenditure oina chatle adubu mipung khudi mana haribase nongmata khanjan bideb haibadi ekona SBI haribe account SBI paiba account holder si ko India gi oina onthokna yam leigre masidagi SBI na lupa crore amakak darkar aibam matamda karino ma hairaga ekoi account dagi lupa am kakhi matamda ekoi kem khande adubu SBI hariba companies na lupa am kakhi ba haise SBI da lupa crore la ine maramdi ekoi mi myam leibani ne user myam leibani na ko madugi concept to ekoi leimina se aduna sahi amada family 10,000 khaktang paba matamda sahi amada ekoidagi company da pithokriba paisa je 6 crore 6.84 crore ne ado hairi si karigumba ZP hariba application se seasonaram bataragadi 10,000 khaktana 10,000 family khaktana ZP se da convert toba ngamak taragadi ekoina sahi amada family amana 789 di 89.48 ki rupees save toba ngambaga loinana ekona 10,000 family or taragadi 78.95 crore di ekoi save toba ngamgane mase aina 299 gi tha amagi recharge hapadagi lokhatcharaga tawjabani se example se 21.93 cashback lakpaduda ai calculation tawjabani tha kotingi hape na khalakanda aduna ecoigi economy da su ZPay si lakpadagi ecoigi economy du atugi matek chauba kanaba makang pirakadoreba ko adu ibataragadi asok yamna kanaraba application si mingonda season si haibada ekoi kedowi ikaidono sinida yam chawthokna tawba yaba thabak ne masidi mingonda haijaraga nonjaraga tawgada thabak natte kaino aikoina tawdoi thabak se mi huralu je haigada banate mi mapur huralu je haibna teba mi duna khangda dana leramba hana ZPay je mtang ta da badagi cashback phange habisi khangda badagi GPay natragana phone pay da sizinaraga leirambadu ZPay na thole hari basina sugyamna kanaren haibasibu kyama yamna kai gadagi sinida
Maduna mana gyan taraktana somda onsalakpa taragadi magi oina su kanare aikoi gi oina su kanare state sigi oina su kanare ado itadi kanaba pose ai khatan haibadi yadabadagi ngasi mayam pullaga haiminasi haibagi damaktaneba aikoina ngasi zoom meeting ga tawjadana mayamda khangananaba honajarisi masin ngasagi mayamsina kedoba oiroidoboi khanba maramdi pesaga pikpasida aitar as maram adagi atopa maram amana ngasai sarman haibigibdu Manipurda tausinnaba sassinnaba malhanbi mayamam lakreba madugi langda thuruba amadi thurudaba mi bu irei leramo haitar ai samak yaujorine samangadi yaurine tengkang kaya ta mangrabane lerise koi kuting mangna nate kanani mama pontore oh sorry ai phone ama laksan gana kenu tawre marak thale aduduna ngasagi hairibasi aikoi amtang punna masibu amtang sandoknabado ko honasi gyan tadabadagi tawba ngaktani aduna hairiba apps asi kayang yamna kanagadagi amakhaktani aina haijarisi amakhaktagi kanabadu aina haijarisi hairiba kanabasingse kamaina logadagi ZPay na kanaba pare ZPay sina GPay amasung PhonePe dagi di kanare de haire hairiba kanaba sibu kamain phangduino sisu aikoi hangbam change kamain phangduino ai tadi okay ai hairagi ZPay hairibasi sidagi kanabasi lawge haiba taragadi ahanbada isa isagi phone da ZPay hariba application se Play Store dagi hana download tobiro anisubada maduda isagi chapchaba haibadi document da leiba ming karikra mayam siga sizinaraga register tobiro aduga loiraga login tobiro this is the first step masina hanba ZPay da khong thangjan gi lambi du ne adu loiraba matungda adu hek tawba matamda so ID ma company gi site gi pibirani hairiba ID se makan ani sui makan ani se karamba amana free user ID kogani amana prime user ID kogani free user ID amasung prime user ID haidana ani khak khaidoi company na masibu kamain tawbuno simo hairage free user na kaido karino prime user service na karino haibadu ai example gulena no hairage once registration to gitare de aikoi application sizinaba yare but application sizinaba matamda ngasagi aina panjari ba kana basingsi phange haiba taragadi kaidogadagi sini phange haiba taragadi kona tawdise aigi IDC free user oina lerambadagi prime user ma ohen ma darka lay han bata kana ngum XYZ hairi ba application sipu download tawraga prime lobby ba ngamdaba natragana prime loaning daba mi oi taragadi masigi khenabasi koi muktan khaminarasi karigumba somna prime lobby dadana free user oiba taragadi suppose 199 gi recharge sama tawre haina khalasi matam sida somna phangduise lupa ani khaktang gi cashback ne masi bhawbada khoi phareba maram di kengna kanda GPay natragana PhonePe da sinaram taragadi aikoi dagi lupa ama ani hena chatkadabadu free user oina paisa ma siki mukting dabida hairi ba application se sizinaba matamda lupa ani phawdi cashback piri company ko aduga kariguma somna prime onbi bataraba somgi ID se prime onbi bataraba adu itaragadi nasai lupa ani phangamba lupa ani dai hena phangdre lupa ani phangamba somgi kanabasi kedoba lupa tara mariga paisa mogdra humdoi lupa rupees 14.93 gi cashback am phangdoi ne
mayam sigi khenabasineeba user amasung prime gi ani gi khenabasi adoi batagadi sung ya pa ma khanbiro user free user oina leibigi haribra or natragana prime user oina leibigi haribra habadu some decision lobiro songi decision juna aroi bani songi mathakta kanamta leite prime log de yaroi haba kasu leite somda but ngasai gp sina bai mahutta si oina prime oigera free oigera sina bataragadi kana badi phangda phange sinida haijaningi se khare hena phange hai tadi prime lobiro natragana lupa ani sina ai penjare haiba leiragadi free oina dum leibiyo adusu kasu kaide okay hojik prime haibasi matangda kanagumba xyz na phare du dadi prime haibasi karino okay prime haibasi mo haijaragi prime user kamain tawno prime user sida aikona prime lobagi mo kanosi package si ani thona lei amana prime package hai amana super prime package hai prime package sidi sumna khaki 599 khatani lupa chatru khatani aduga super primes na 1199 haibadi lupa lising amaga chani khatani hairiba ani sidagi apamba amaga khallaga idc prime lobi ba yare sima pare masida prime haibamaga super prime haibamaga ani si thola isi karigino ani si kari khenarino okay basigi khena basing ma hairagi prime loriba xyz tuga super prime loriba xyz juga khenaba amakhaktang dani lerise atei di chap mane kari de khenariba referral income haidana income makhal amkhak leiriba karamba kamain toba aina hairiba fc gi kanabasi kanaguma miyoy amada wari saba taragadi madugi haiman oina company na senpham khara aikhoida piyo madubo gena kari goiga kana referral income hana khangnay hairiba referral income haidi amadu karigumba madugi kanabadu pida taradi mi haisida bu kedauba kanaba phangdradi thabak tongningsde aina imanaba makhakta thabak chaminarusi haibasida ahanbadadi ma nuaitadana yaramba yai adubu ani rahumlak suradi yaroyeba adubu aina nangna pamba chapotu ai leibirage ngasidi aigi thabak tomta chaminarusi haitadi ma yarakani friends masi miyoybagi hauna sani chawrugi apoteba aigi kanaba phangdana chaningoyeba kaisumta adu company na khangeba madu khangmana marum rakanda somna mi amada kanaba bu piba hengamaba adu itade som paisa ta pire sin company na haise kaya kaya pidoiba somna prime oibiraba prime package 600 is lawiraba aduga somna hairiba mi dusu 600 se lawraba lupa chani pire khudakta atoba mana somna super prime lawiraba somna hairiba du hairiba misak tu super prime lawraba lupa chawanga khudakta phangi sima bab tabire atopa case amana somna prime lawiraba somna hairiba misak tudi aidi paisa yam taning ba mini aduna super prime lawjage hairaba adu ita di friends my dear friends supna khaki lupa chani khaktane som phangdois adu ita gadi lupa chahum mangjai aduna masigi mangjaba pose aina haiduriba misina lorok payai lorok tabayai but haidi haibiyo nahangna sumna khaki application asigi through the tawba yariba thabak sing ise isai thanda tawraga kana balawjage haiba taragadi 599 is well enough masi yare adubu somna karigumba application sida piriba unlimited earning potential se income se loge na khanbiraba haibadi som paisa tan ge na khanbibo misak oiraba adu eba taragadi super prime is for you super prime se songi damtane karbar toning ma midu ki dabakta super prime ha se sarakhrabani sine semakhrabani sine adu etare som choice is your som apam je khanbiro haibiro masida karam batawdoino somna khanbadugi matungina somni income je lakadoine there is ko somna haigi ba adugi matungina mathang mathang lakadoini aduna super prime tawgiba super prime de yawgiba mise
mana hairuba mi kudi makse ayamba super prime orakani. My dear friend, believe me, super prime the som yawiraba. Somna promote to gadori mi se, somna kana gado kana pigadori mi se, super prime ngakto orakani. Somna prime oraba. Kana guma XYZ amana super prime to salaba. Aina hairuba dagi, lupa chahu mang duine habase kan badagi prime ngakta ne magi di orakadus. And song karban to begin as the same can be boy prime the later maba super prime on biro business to again can be taragadico. At the mind of the prime package study, first level, lupa chani, second level, lupa chamri, lupa nipu, third level, the lupa kun, so mana lupa 4 level, the lupa tara, up to can you say 5 level, the 5th level, the up to 20 levels, the lupa manga mangagi, referral income malaka. Super prime do over taragadi, Han bagi level, ain hairuba, da applications prime lobirak poitadi 500 rupees. Aina hairuba miduna mu hairuba midu dagi amu aina 100 rupees. Aduna mu hairuba miduna midu dagi agi share na kaya bangdoiba lupa kun manga sumainum bangbaduna 5th level dagi 20 levels na lupa tara. Lupa tara kang lakpas na mayam punging handabiganu tara lakpa songi income sina 10-11 khaktang yobada super prime dadi 9 crore 76 lakhs 56,250 di som an to duine irai lebe pachanate prime obi bataragadi somna prime di auraba prime ngata khomaba prime ngata hairaba promote toraba doita di somna 10-11 phang to kam tan dori hai kanda 97 lakhs 65,625 can rupees neighbor somna phang bidoichi tan bidoichi only for the referral income khaktani ba siusu lady siko fare ado ita gadi som package leire prime lobby ge lobby roi song ya pamani prime kram baloduri song ya pamane so this is your kanamata songi mathakta leite maram de kaino hariba business is aikoi kanamta gi makhana leiba business na te aina tawninga su to yaba tawningra su to yaba kanamta na si torokte haiba gi makta pura roidaba ngang roidaba dugumba karbar makangne friends pare ai makha ma haijarage prime lore makhadi kai toba okay prime lore kanda ai kanaba hojiki haiba mayam dudi loina phangani aduga paisa tanba yai haisidi kamai tobunu sin how to earn an unlimited income from Zpay dagi unlimited income ama kamai laktori ge sinita hojik ama haiba hogre referral income dagi ama haiba hogre ko makadi ai high drip ni 10 level bau ne panjari to 20 level bau leidi okay kari kana bano ba kari kana bano phangdu se amadi jai kamaina karamba income makhan company na piri ge sinita koida okay number 1 unlimited referral income as I have said I use it panjagre unlimited referral income mama from up to from 20 levels 20 level dagi koi phangmanga mane second team referral income aina ngasagi kanusda ahanbada aina direct unlimited referral am to yare ko masima ko ai sida ibada engine bam yaure ko sijmai kathalage unlimited referral income ma isana mingonda bab ta halakanda refer to ba unlimited yae aduna unlimited loba yae som income se ngasi lupal zawa taninge imanabam wari sara lore super prime da ek mana prime hek lobaga ai lupa zawa khudakta phangane friends aduna somna paisa kyam taning bagi habse songi khutta lay somna paisa kyam taning bagi habse songi khutta lay habinta aina haijari se ko aigi khutta layti there is songi khutta lay aina mayam tan bam leire hairagasu somna tan ge na khalaktraba upay leiti tan ge khali ba midu khaktane ba tan sa khidisi mayam hose ai haidar age masidagi kayam tan ba yagada ge do ikoi khamina rase bosi
then number 2 da team referral income aina sponsor tawba khakta nataba aina sponsor tawgiba mi singda sponsor tawrakpa up to 20 level bawda hozik phangibadu income si aina direct referral tawbada either 200 or 500 phangbudo unlimited ta phangba yagra matungda aina hairuba miduna amuk sponsor tawrakpadu dagi up to 20 level bawgi income team referral income su phange and then matang da kari team level commission aina masi kanare ana sandoki badagi aigi makhada aina sponsor tawraga sandoki ba mi singduna recharge kaplokpa matamda aingonda income amamuk generate taweba madubu kai kore team level commission kawe ngasi ngasi ma bronze ka karga leiriba silver kariba haidi magi makhada mi khara sponsor tawraga leiba kangbu di soidana maki masi phangam mane team referral income se team level commission se masida piri se aina masada ge asobu ijabani adubu pibagi mongdi achobadagi sum pikthara kadoine ese hanbada 0.4 dagi sum pikthara paduna 0.03% bogi ekoina team level commission ama aigi makhana legiba mi singduna aigi team da leriba mi singduna research hapakpu khudingi sumaina la hane friends royalty income se aikoi loina magna khwaidigi pamba income phangni masi kari karamba income no haiba taragadi aina thabak sungsu sudraga su phangba yaba income adubune thabak sungsu sudra su phangba yaba income sibune ba mayamna khwaidigi pamnari sisu hello friends pambida brane loi pamangani na khali ko ai sungsu sudra su phangba loi pambiramgane adubu sungsu sudra su phangba pose phangge haiba taragadi hana khara subigadawne hana khara sudu matungda aina surubadagi matungina kona sudrasu yarakpai wane adu natana he haubaga ai sudabi phange haitadi adugi lambidi leiteko aduna hariba income se aikona phangise 2% dagina sum lakpaduna 1% bo haitare pham charopai matungina percent di handare eko pham pi ngadadi 2% pirami phan charopai matungna sum pirak paduna 1% bo phange royalty income nungti gi phangba income piraiba income si yengko masina loirabra loidri manga subada monthly incentive tha gi income umsu piri tolob kum bai tare hariba income sida kya de piri lupa chama dagi horaga lakh ahumga lising 32 chonga bo piri ko hariba singsi agoi loina bak phangba yaraba income ni ko somna khaki lupa chamanga ga maudramapan lupa chatruk natragana lupa lising amaga chani khak putho kanda hariba income se phangba yaraba income ne friends sugumba sidi kaisule roi si haru budai amu mase oithok tong mande kana mu khanbirak pa yai ko oithok pa yare piba yare adana sema abani ko masi kupna khanaraga di dum yarabani amtang muna khanjan biu ko si phangak pai basi so makhada mi kayam yam lerakada ge do mayam lerakadini matang da reward income leri reward income 8000 digina 12000 bhawba reward income piri friends my dear friends ngasi phawbada ke do ba Switzerland do phajai ne Thailand do phajai ne France ki twin kan tower do ai amtang yengning ne gana khandi khallaga chatpa ngamdadana ngasi phawbada leinari amasung as mathang sai de ai lam koibam ta chatke gaise ai koi leiriba phimam china maram rakanda chatpa ngamjadeba maramdi sen thumgi phimam phattaba matam kaithokpa ngamdaba mayam sina maram kan ai koi tour haiba pose chatpa ngamdadana leirambadu sumna khaki apikpa application ama khaksi sijinara kan dai koi domestic tour haibadi India manungda koiba aduga foreign trip ani maksu piri friends sina loirabra loidri by 15 November money plan haidana plan amamuk launch to birakadore masigi benefits su koi phangdore aduna isi hapsan jaribani ko and then quite dagi phajaba masu leiri last kari emergency fund benefit habase ngasi phawbada I company myam ma tawjara khre
Hariba Torakraba company Amatana emergency fund Thambide. Ado company Kaktanguwa Natragasu, Eko Isa Isagi Onasu, emergency fund has a Tambam Topane. Maramdi, Eko Mio have said Tambangam Banate. Nasi Kaidoni, Hayen Kaidogani, Kanamtan Hibangam Banate. Aduna companies na assigumba conditions se thambira kanda ekoi the makta emergency fund thambiba se masdagi hana phaba karai degi lawru duino sinita so kamna pharaba company asida ekoi lupa chatu khak tingthuoga lupa lising amaga chani khak tingthuoga tausi haiba matamda yadragadi kari haraga karam matoraga som chakhapige dage sinita ladies संसार दिनमनिना हौगलपदा पनबिग्रे अखोइना था अमदा दरकार लोरिबा पैसा मयामसे फंगनबगिदमता ए कारबार अनौब म हौदोके हाइबा तारगदी सोम कयाम याम कैपिटल दरकार लेगदगे खनबियो सोम लुपा लिसिंग यांखै था अमदा दरकार लेबा मिसक ओइरेन खलसी लुपा लिसिंग फंग यांखै दु फंगबा याबा अदुगुम्बा कारबार म हौदोके हाइ तारगदी सोम कयाम याम कैपिटल म दरकार लेगदगे सोम खनबियो अदु पोसक तु खंगेबा फंगे हबसु खंगेबा अदुबु पुथोकपा ngamdabading asi tawba ngamdadana leiba ngakane madu khanna khanna sum halo shalakana punsida towningma mayam ama tawba ngamdadana masi aisi laira waidana tamamani na khanna sigidu sharupudi apikpa senthum se sat launa puthokpiraga thabak se charat heta hogi taragadi si thabak sida phangduriba mayam se loina phangba yare sinita fare doi tardi leiba mayam se kamaina phangada no amo haizarage फंगने हाबदी आई हुजी हाइजगरे कमाई फंगदुइ नो जे मो हाइरागे ओके अहान बद सोमना हारिबो पैसा मयाम जि फंगे हाइबा तारगदी सोम कैदौबदगे हाइ तारगदी सोम मिंगोना काना ब पिरो हाइबनी हेलो फ्रेंड्स सोमना यहाना न तौबिदु से करिने बा सोमना हिदागम यो लुंगनते सोमना थबक नोआमदगी नुमिताबो थबक हेक्ट सुगदब नतेबो उमांगा जी तादना सुगदब नते कई तौदोइबा सोम सोमना ख्वाइदगी नुंसीबा मिसक्तुगे मनाक्ता चलकांदा मरु यामना फबा अदुगुम्बा एप्लीकेशन अमा लेरे सोमना कक्के लुपा चाटुक नत्रगा लिसिंग अमा चनी खक चंगबा अदुगा तो याम नुंसीबो तादि मरु लुपा लिसिंग अमा चनी खकना हौदोकपा याबा अदुगुम्बा यामना फबा एप्लीकेशन अमा लेरे हाइदना थमोइ सेंग नमतंग हाइबा चपिउ सिनिदा सोम यान बथबक्सी सोमना कयाम याम चतुरिबा सोमना खकी मियोई तरा मंगा खकी मफमदने सोम चतिसे सोमना ख्वाइदगी थाजबा मियोई तरा मंगा खकी मयुमदा और नत्रगना फोनदा कांटेक्ट तौबियो अदुगा हारिबा मियोई तरा मंगा दो मदुदा एप्लीकेशन माना जीपे दा सिनरंबदगी सोमना कनमतंग थांदोरकपगी थबकसी सोमना मदुगी दाइतम तंग लोबियोबा अदुबु लोब नुमितुदा सोम कंपनी ना ब्रोंज हाइबा मिंथोन अमा सोमदा पिबिराने My dear friends, recognition lay re duitadi. Hairiba recognition se phangba khaktana som loirabra loidri adoi tadi ngasagi daily income phangye habase masidagi haurane. Daily income kyam phangdoi ba company gi turnover dagi 2% ni phangane. Yamba yamdaba thinagumsi phangani habniko. Phangba hauradi kedauba. Okay, mayam phangba yarani habnita. खरा फंगबा यारबा लंबी दुदी खरा हेना तोक्सलगा मयाम फंगबा याने हाबनिता लंबी लेदबदुबु कमाय चतुइनो लंबी दु लेबा होरदी अइखोइ चतपा यारे सिनिता हाइजने इसे अदो इताडी कंपनी की 2% अमा सोम एन्जॉय तो होरनी नुंगती की पुंग बारोगा मिनिट मंगा चतपा मतमदा सोमदा पैसा चंगबगी मेसेज लाने माय डियर फ्रेंड्स अदुगा रिवार्ड होइना वेलकम किट लाकदोरिबा नवेंबर की तांग कुन मरी द तगदोरिबा कंपनी की डायरेक्टर यावरबा दुगुम्बा सेमिनार असिदा सोमना ब्रोंज हाइबा लेवल सिबु यौतारगदी सोंगी दमक्ता कंपनी ना वेलकम किट अमा पिरनी सोमबु स्टेज दा खोखट पिरकांदा मियोय तरामंगा की लीडर अमा ओइरबनी नाहक से हाइदना इकाई खुमनबगु लोइना टी शर्ट अमा कोई खुदोन दौराने सिंत मोदको टी शर्ट अमा पिरकनी and I got a pirakane. Songi saktak I got a maga. Masina loira bra, loidri, lupa chama chama, ta kudingi.
tha mangadi som company ki site gi mating pibirane friends. Okay, masiki phibam si yogi pataraba. Songi thabak kari han ba level ki thabak suba loire. Income mayam pangnana bagi damakta som kedoba lambi yak loire. Adoy dadi huzik lambi khara sangjalasi. Somna mating pangu ba miyoi tara manga duki manungda. Miyoi loina mak aigi wakan se khallo haibadi yada bani na. Miyoi tara manga duki damakta manungda miyoi mari khakhangat piro hairi ba miyoi mari do. Somna bronze level yogi badong na makoi basu bronze yauna bagi damakta. Somna chatkraba bronze bau ki lambi dugi lakpham duda hairi ba mari se singkhat piro. Song na bronze pangrabani na already bronze pangrabani na bronze ka maina fangada ke haibasi song khangane. Adoi tardi songi makhada leiriba miyoi drama nga dugi manungda miyoi mari khak khanbiraga song na bronze phangiba du baina moi busu bronze phangbada mateng pangbiro som anobo mi thibagi darka leite. My dear friends, sibu yam lubrane friends. Kasu lu deko. Kasum to lubranati si thabak se. Hari ba bronze mari du hek som na sembi ba loiba matamda som gi promotion silver da karane. Silver promotion ka ba matamda company dagi 1.5 another % ama muk som da royalty da hengala ane. Nungti gi income hengala ane. And then som da reward ki wena lupa lising nipa na baga phanga ane. Som da reward lupa lising nipa na phanga ni adoi mathakta tha thagi lupa chani chani ama su pisala ane. Aduga kayam yamna phangdoina lupa chani se tha mapan phanggadoine chonda adubu hairiba silver si yorokpa matamda hanadi domestic trip lerambadu hauzik domestic trip sima di lokthokre goal hairiba range sidagi wena pire ko friends matangna lakador si kai tabak no hai taragadi somna bronze phawu pukhakhriba se pukhalakpa matamda som silver oigre silver oiraba somna hairiba songi bronze mari sibu silver yaw yawba bautang amutang pukat piu another silver amaga yawna silver manga sembiyo mi semba ki thabak ne khoin tok dise ko somna mi manga khaktang silver sembi bada hariba stage yorokpada som goal haiba promotion si karani promotion si lakpa matam dadi hana phangri dugi mathakta another 1.75% ama company gi turnover gi amuk hena pikhalani matam sida aikoi daily income chakhala ne. And then matang da laptop pandagi haibadi reward oina lupa lising tratuk amaga pirani lupa chatre yankai tha khudingi tolo pirani sahi ani pirani matam sidagi khoi domestic trip ti qualify ore India manungda silakpa koi bachat phase som yaw bi yarane som na chaning gre hana gasu lao haira ane sidai thi pesa pu thok pirage lao hotel som gi damakta ready thanamage haibada som kedo wei chaloi doino sinta soy dana chaninga kane friends I go loina chamina singa sis the yari sing se and then matang the silver manga se sina sisi amuk somna gold bhaudang sembi ba matam da som platinum have a level do yorani another 1.5% of company ki turnover si pirani si add up torakadoini si hengaladoini loina plus lakadoini si plus lakadoini som 32,000 ki reward amasu pangani 4,500 per month ha khudingi lisingan mari chonga amasu pisalani kaya piraktiba for 5 years sahi mangane som altogether 2,70,000 is som pangani matam sida som foreign to enjoy to yare foreign tour su som pol hap oina mo hapakadure friends platinum bhag da yobuda mayam songi financial waramba mayam do phanayam di koksala ane platinum bhag yorok matam de daily income da lupal lising phangal ane sidagidi adu iba taragadi som nongmada lising hena phangalak taragadi lising ani hum mari manga phangjalak taragadi som kamai to godagi sinita aina haijari se ngasagi aina panjagi ba ngasagi team referral income yaudribani sida adagi si team level income yaudribani sida ai makhada leigiba mayamdana refer toropagi income ai panjadrabani ai makhada leigiba mayamdana recharge hapapagi income ai pandrabani madu yaushaladi kamai to godagi sinita
mayam ta khanbiro and then aina huzik semjagiba goal mangado mokhoi busu platinum bhau pukhat piro mateng pang biro adoi targadi hairiba ai makada Lady goal mangaduna platinum Europe matamda topes haiba level the yorani topes Europe matamda 2 lakhs ki reward amasum phangbirani and then 18,750 per month thakuni lising try pan chate yankhai amasu phangbirani sahi kaya phangduiba sahi mapan phangane friends altogether 18 lakhs ni some enjoy to this aduga foreign trip su sida sudum koi qualify oire and then mathangda aigi platinum mangaduna topes yorokpa matamda ai ruby haiba phamdu yograni rank tu yorani masi yorokpa matamda 1.25% of company ki turnover dagi amaga amu pishalani aduga 5 lakhs ki reward amasu phangani aduga 78,112 per month thakudingi lupa lising umdrani panga chamaga kunga manga sisu sahi train thoi pibirane altogether 1 crore 12 lakhs 50,000 wow sibau tang thabak subiu somna sabangam dadana leiriba sage khalaga sungam gandara leiriba songi yum phajaba made sigi kedoba incentives ki khaktang na saba yare abanita friends adoi batagadi som karamba level no mo somne yoga darka leirisi som kari numita no basi yohunduise som ngasi eta khanba hobiroba hayeng dagi eta thaba hobiroba kari thabano som hongduise mioi 35 da kanaba pibagi thabak tune mioi maribu nuai hanbagi thabak tune mioi mangabu financial freedom phanganbagi thabak tune ba koina tawdis my dear friends masina loibra loite last and final the ultimate aim of all the jet pay seasonary ba khudimakki ultimate aim se kaino diamond yogusine sanroi khudimakki manglan di kaino olympic game amuktang saruk yaraga medal amuktang purukpadune likewise zp tawriba ikoi khudimakki ultimate aim di kaino diamond amuktang yogusine diamond sibu yor taragadi kaidorani 1% of company ki turnover dagi nungti gi income se pula punjalaga pirakadoine friends reward when 12 lakhs musu phangdoine friends 3 lakhs 12,500 per month sahi train pan musu phangdoine friends company na hingi gai di ai nungti gi income sidi adum phangane friends reward income loigibe yai monthly incentive loigibe yai company nungti gi income simadi sungloi loidana lehorane adana hariba income si phauba phangamba aina kamain to gaya kanda leigida thok taragasu company sida nominee gi facility leiri friends aina leigida taragasu aigi nominee duna hariba pesa se thanghoba yai ngahan ge khoina toriba thabak sidi kedoba aina sigiba matamda kanamtana pesa pibiroi somda hangagi yengbiu som hoju hoju suriba thabak tu dabu som naraba thabak chaltraba thama thani thabak chataba matamda som pesa pibirakadra amta khanbiu hoi sarkar gi tolop chabu orambo taragadi kesu kaide mokhoi gidi pai chahugda bai khoi gi nebo se khanaris aduna somna karamba level si yauraga karam kanda yaura kanda aina ngasi ningiba aina ngasi pamiba an waidagi tawraga laiba phangu suya yadaba aigi pandam mayam se ngasi jetpe haribasi yamna kari haitare mamuli ga manba hawdurokpa matamdadi lupa chatruk natraga lising am chani khakka changba sigumba company sida phangaga leire banita sida aikoina hariba aina ngasi panjariba thabak ekta nongam dai nomitabo ekta humang jiti tangai sugadaba nataba icham chamba mi sembi bagi thabak se tawba matamda som chakhutkadoine Very separate. Ado bataragadi so ngasi khanbiro karamba level dagi karamba level da kari tarikta kamai tokdra yohonsige haibase khanba hobiro. Friends, ai hapetang bronze ki ngasai gido hapetang ai simtang example loina haitare. Bronze da aina ngasi hari batuda palam daba haidi pandi palaga
koina mid da uba phangdaba yaurangani khallaga ai example da bijabani bronze haiba level si yoba matamda I card ama T card ama function da pirani masi yongna ba som sabak subirakpa matamda somna super prime oil taragadi super prime da reference piba matamda lupa lising tare ka changa extra income am phangani team level commission dagi som research hapak patagi income phangani royalty income wena 2% company ki turnover phangani mali incentive wena lupa chama ha manga phangne sumaina kana base bronze pau gerokpa matamda sikai kana ba phangagadi som diamond yoradi ke dogadagi kamai to gadagi ai to som khanbiro aduna aina haibam thokpa hai tare ne ko aina haibam thokpa company sigi phajaba mayam si hairaga su mayam na last ta hanje kaino hagadi company sibu kayam yamna phaba karam kanda hokdokhiba company no sini mayam na last ta ha kadisi ko yare nang na phangi hari mayam se ilo yare dubu company sigi director kanano company si kamai to no hanga kane adu ki namta yemu mayam na puduna laksari company se Ministry of Corporate Affairs Government of India da hantak ki haugi ba January ki tang 19 da register tawraba company ama khangni phagi pharangi nate paktok toksan manate Government of India dagi aya baloraga tawraba dugba company am khakne haja dragana eta website da janga yengbiu Ministry of Corporate Affairs da Z Bazaar da tharga ta search tawbiu dum phangani ko masi launch tawgibadi 30 May 2024 da launch tawgibani company ki director ahumni Arvind Singh Vikas Kumar madi Uday Pratap hariba miyoi ahumsina hojik company sigi director oidana thau pubiri yam nuairi se company sigi director kudimba yamna kare haitare yamna phaba haitare ne ko ekoi ke pau phauno matam yamna cooperative oiba adagi yamna mo hena nuairi sina ke noragadi atai ekhuna mamang da thenagi ba company singdi software se masana tawde atopana tawbani adubu ekoi company sigidi software si ekoi ge director one of or director Uday Pratap haisina masana develop tawjaba adugumba company am khakne so friends aduna masagi company si chakhot aning da mi bukara leram gadagi aduna software gi matang dadi ekoi kisu ching ningai leitre friends aduna ekoi company si gi matang dadi thodong yamna ching ningai leitre okay company si mayam no hangdoi se legal oirabra government da su register tawre amasung legal certificate se leirabane ekoi som na paibiriba application adu da documents yaubani madu se madu dum check tawbiu asengba aidi kitang mayek sengba pambiragadi ko aigi sidi kitang mayek sengdre aduna legally company se tawba yaraba ekoi loina mangna company se thabak subada karimta chingna ningai leitreba friends hoi hojik pudi mobile recharge khatamak details recharge khatamak yaribagi mi singsina as mayam hairi ponen ko paisa kapaga du yarakanda yaugeda port kakpaga du yarakanda recharge agani cashback ka halakanda yaugeda kana su mayam yaurimne kaisu kaidi haijasano bo moidum kona yauge haba kangbu du yaujasanu register di to honbiro register tawraga cashback mana khar khar lorokpa matamda ingon dum kanai hayeng yarakana ma yajarakane ma yaujarakane hojik yaurage haiba kangbu du thabak subinasi kona yauge haiba duna kona subinarase friends aina diamond yaurakana yaubusu lakani aina gold yaurakana yaubu misu lakani maramde kai gano harkanda imphal dagina moirang buk chanba bus amada tongba miyoi khudingmak imphal dagina moirang baugi lengdabida marakta kumdhauba yaudabida tonggadaba passenger di loinamak moirang yogadabu oiramwa hajani manida inais aina bizariba example se imphal dagina moirang baugi cheliba bus de tongaiba mi khudingmak imphal dagi moirang yogadaba mi ngakta nate imphal dagi khara kumdharaga malom da khara lehauba yaugani nambona khara karakba yaugani adaidi matang oinamna khara kumhauba mu yaugani December da khara karakpa mu yaugani sumai tawdana hek haubadagina moirang yow phaugi chatkadaba mi su dum yaurangane aduge miyoi du neba ngasi ekoi leader ne haidana hayeng diamond noina ekoi je stage matakta thungina duisi
The Hari by Yari Bangasigi, Mui, Kadoba, me Kunga, Humdo Marie Yoram Basidegi, Kadoba, Nasina has up to Kaino, the Karakumo, Adagi, and that's all. May I also look at the Karakumo, December Europe, the Karakumo, Kumo, Kumko, some Kumo with a Moyang Oxaleo, take away. Aduka, like we meet Trato Cotton Leme, friends. Hari but Trato Leme by Coise, Sisson I could lumtum from the Yogodowa. Adukuma music duni, a koi punna. Hari basi, so dana. Same platform amakata, same stage da, Leminarakanda, Pantundu Yomina si haiba, why si Tamzaraga, aying a sigida Maktadi, plan si, Swidalo Sanjarage, back to the host.